Siri Siri Gaurachandraya Nama Prubhasam Daikhui Khwai Gilakta Tinbiramba Border Security Force BSF ki Constable Oiramba Deepak Singha Khamna International Boundary Oiriba Jammu District RS Pura Area da Cross Border Firing gi Laibak Thiba Thongdok Amada Magi Nungsijaraba Imung Manung Sagai Natai Maruk Mapang Amadi Aikhui Khwai Punamakpu Thadoklamlaga Haukiba Megi Tang Taramathoi English Singani ka Kungamanga Kalin ki Taramari Panba Nongmaizing Numita Sri Guru ki Kripadagi base Oladuna Damodar Chaitanya Das Saiba Naam Fangzaraduna Brindaban Prapti Oikre Lakliba Megi Tang Tarataro Kalin ki Taramapani Panba Irai Numita Asti Sanchai Lokacharaga Lakliba Megi Tang Kungamari Kalin ki Kuntare ni Panba Thangza Numita Shradha Thokle Numit asida laikhidrabagi atma santigidamak ngamjaba hairang lerang kharadang Sri Sri Gaurachandra Mahaprabhu gi charanda Hari Sankritan galoinana kachagadauri Upalaksya sida Brahman Vaisnav Lai Guru Ahalaman Ima Ibel Iche Ichal Amadi Maru Mapang Khwai Kivikna Matam Chana Lengbirakuna Harinam Sravan Tawiranaba Nolukna Paujinjari ba Sri Chingakham Bon Bihari Singh Mapa Srimati Chingakham Ongbi Ibemhal Devi Mama Amadi Imung Manungi Miyoi Singh Thouram Pareng Ayuk Pung Mapan Thouram Hoba Ayuk Pung Taranithoga Minute Taramanga Sankritan Hoba Laifam Yaripok Yambe Mathak Laikai Hospital Leirak